Ngasi gi wari asi America da leiba David Koba nupa macha amagini. Numit adu America da Halloween Koba festival amagi numit oirami. Numit adu America da mi ayamba festival adu da saruk yarami. Taibangpan asida laikidrba miyoi singbu ningsingduna America da leiba miyoi singna festival asibu pangthoknai. Samna hairabada makoigi imung manung landa laikidrba lanmi amadi society da mag yamna khanjaramba miyoi sing adubu ningsingduna festival asibu pangthoi. Thajana bagi matungina numit asida taibangpan amadi asi lebaki marakta leiba lambi habidi passage sama sona hangdokpi. Macha masu singna ningsing jariba sikraba miyoi sing adu lambi asidagi lai haina hainai. Numit adu David su Halloween yaunubigi damakta loiselami. Numit adugi nungdangda mahaki makhura Anderson David pu dinner da kauraklami. Mr. Anderson gi nupi adu sahi mari mugi mamangda mafam khandana mangkhibadagi mahak angawbagumna leirami. David na makhura adubu yamna henjana nungsiramde adubu madam sadi mahakna yamna nungsirami. Maram aduna David sahi mari muki matungda makhura ga unaba laglami. David na yum manungda sanglakpada makhura na leiramliba fibum adu ubada mahak khajaktang nungaikide. Mr. Anderson ahing kaya tumdabadagi masadu yamna sokthana urami. Yum manungda bulb amakhatang alami amadi ka ayamba pumnamak mamduna leirami. David na karigumba nungaitaba ama yum manungduga faurakhi. David na phamdaduna makhuraga wari sanage haiduna tawbada chakhunglomdagi makhol ama tholakhi. Makhol adu taraba matungda David na madam sabu yamna ningsinglami. Uncle jum manungda mi atopa ma leibra haina David na makhurada hanglaklami. Mr. Anderson na kanasu leiteda haina khumlaklami. Ikhang khangaudana thaliba bulb amakaptu kopet kapet tawpadagi Mr. Anderson na madu semba manungda changkhi. Adubu yamna tappa khonjelamada David pu kanagumana kaurakhi. David aina nangbu ngairakpasi kyam kuire nangna asuk yamna thengna lakliba karigino. Khonjeladu atai kanatagi sinate khonjeladu mahaki madam sagi oirami. Idomsa masi nang oirabra aina David na hangki. Kufet kafet tawna nganduna leiba bulb adugi mangalda David na mahaki madam sagi mathwaibu leptuna leiba uki. Madam sagi mathwai adu yumgi basement tamna changki. David su yamna kina yumgi basement gi thong tamna changki. Basement gi thong adu hangdokpaga David na ukibadu mahak kiman khiduna police ta khudakta phone tawki. Mahakna Satan haibadi dead of God ki murti gi mamangda mi mari gi asiba hakchang pattuna taduna leiba uki. Ngahak leiraba matungda David makongarutuna leimaida wanthaduna taki. Ngahak leiraga David na gyan taduna mamit pangthorakpada Uncle Anderson na Satan gi puja tawduna leiba uki. David na ngahaktangi numit adu mahaki mapunsigi aroiba numit ni haiduna khanki. Adubu khudakta police laktuna David pu kanki amadi Uncle Anderson bu phaki. Interrogation loiraba matungda makoi nang khangba ngamki madudi Satan gi mamangda taduna leiramliba haksang mari adugi manungda haksang amadi Mr. Anderson gi nupi gi oirami amadi haksang ahum amana city dagi mangkhiba mi ahum magi oirami. Mr. Anderson na amaroiba pamadagi Satan gi murti mamangda Halloween khudingi mi amamambu bali kalamba oirami. Numit adu madam sagi mathwai lamdabu targadi David ngasi taibangpan asida leiramdabasu yai. David na madam sagaloinana miyoi ahum adugi haksang adubu niyom sumna poloibiki. Wari asubu mayamna pambirabdi channel asibu subscribe tabiramu amadi video asibu like and share amamda tabiramu.